आकाशवाणी इम्फाल Ngangom Kiran pau pajari ahan badamar wei pau taranithu suba Manipur Vidhan Sabha ge tare suba mifam ngasidagi amuk makha chataba hokre sel thungi bibhag su puriba Mukhyamantri Yumnam Khyamchana ngasi Rajya Vidhan Sabha da supplementary demands for grants lisingani kunmanga kuntaruk amasung budget estimate lisingani kuntaruk kuntaret puthokre Mamang thagi manga da sabha da Rajyapal na pikhiba warol thagatpagi motion ngasi Manipur Vidhan Sabha na pass tawkre Manipur ki mafam kharada parap na nong chuba haure makha tana churak lagani hairi amasung Pradhan Mantri Narendra Modi na hairi haukiba sahi khara asida Bharat haksal gilamda singthaningai oina fagalakli Taranithu Shuba Manipur Vidhan Sabha ge tare suba mifam ngasidagi amuk haure Mamang tha February manga da Rajyapal gi warol glonena mifam asi haukibani Numit adu khaktamak session chatharaba matung ngasidagi makha tana mifam amuk haukibani mifam asi sitting taret thokna thasi gi tara taret phawbu chathagani ngasi mifam hek haubaga Manipur Vidhan Sabha ge daksha Thoksom Saityavrtana laikhidraba hanagi Pradhan Mantri Dr. Manmohan Singh Manipur gi hanagi Rajyapal La Ganeshan hanagi Vidhan Sabha ge sadasya Singh amasung Manipur Legislative Assembly Secretariat ki Secretary oina thawpuramba yauna punna miyoi taramanga gi obituary reference pukhatki laikhidraba sadasya Singh adudi Jiribam Vidhan Sabha Kendra gi Thaudam Devendra Sandal Vidhan Sabha Kendra gi BD Behering Konthaujam Vidhan Sabha Kendra gi Henam Lokhon Singh Thalon Vidhan Sabha Kendra gi Bungjagin Balte Chingai Vidhan Sabha Kendra gi Dr. Khasim Ruibha amasung Peter Fairai Kangpokpi Vidhan Sabha Kendra gi Thangmilan Kipken Thanguyun Vidhan Sabha Kendra gi Mainam Borot Wangoi Vidhan Sabha Kendra gi Yumnam Manini Masiga loinana obituary reference aduda English sing matsmapan homputaret ki Manipur State Territorial Assembly ki sadasya oirambi Aribam Bimola amasung Manipur Legislative Assembly Secretariat ki hanagi Secretary Singh Rajkumar Modusana amasung Thoksom Babu gi matangdasu sabhana awawa phongdokki Awawa phongdokpadada Mukhyamantri Yumnam Khyamchana hai hanagi Pradhan Mantri Dr. Manmohan Singh na laikhidabasi laibak asigi chauna mangjabani amadi laikhidrabagi imung manungna nanghoriba awabada saruk yari hanagi Manipur gi Rajyapal La Ganeshan gi matam khara loinakiba aduda phawkiba wakhal gi matangda phongdokladuna Mukhyamantri na hanagi Rajyapal asibu Manipur amadi lamdam asigi miyam nungsiba masung miyam gi damak thagatningai oiba lusingba amani haina singthaki Masiga loinana Mukhyamantri na laikhidraba Vidhan Sabha ge sadasya Singh amasung atopa miyosing aduna laikhidabadasu awawa phongdokpaga loinana makhoina toromba singthaningai oiba thabaksing adu panki Shri Khyamchana hai Laikhidraba Dr. Manmohan Singh former Prime Minister loinana laikhidraba Prime Minister Narasimha Rao gi tamda Finance Minister su bubirame magda laikhidabada laibak sigi nation sigi jo mangjabamni ani subada state sigi governor biramba La Ganeshan Tela Matam Khara Manipur da lermada we tabuk thor paigat piramba adugumba we lusingba mani ahum subada BD Behering Sandel SD Kabi kiwa masi XML ne leringi matam dasu we bot kaza udraba XML we kiba mayam dugi association gi achobu director lawdana miyam gi khanba duba lusingba mani aina thamjariba lusingba mayam asigi thawaina pontha oidrabada isori mafamda inglisingna leinaba aina tamlijari Awawa phongdokpadada BJP lusingba masung hanagi Mukhyamantri Nongthom Biren hai laikhidraba Dr. Manmohan Singh na laibak asigi Pradhan Mantri oibagi mathakta masamak economist ama oina miyamgi damak thagatningai oiraba thabak kaya tawrami lusingba sina laikhidaba si laibak asigidi achobu mangjaba amani haina Shri Biren na singthaki Congress lusingba Okram Ibobina obituary reference adu da saruk yardun hai laikhidraba Bharat ki Pradhan Mantri waramba Dr. Manmohan Singh asi laibak asigitana tana malayamda miyamna sak khangnaraba thoidok hendok lusingba amani mahak Bharat ta senmit lon gilamda liberalization puraktuna laibak asibu sakhutnana honarambu lusingba amani Manipur gi hanagi Rajyapal La Ganeshan na manung matam sadana laikhidabadasu nungaitaba phongdokki Tungda Adaksha Thoksom Saityavrtana laikhidraba miyosing adugi mafamda minute ani 2 minute leptuna awawa phongdoknaba lautokpaga loinana sadasya Singhna minute ani 2 minute leptuna awawa phongdokki Sel thungi bibhag su puriba Mukhyamantri Yumnam Khyamchana ngasi Rajya Vidhan Sabha da supplementary demands for grants listing ani kunmanga kuntarug amasung budget estimate listing ani kuntarug kuntaret puthokre
बजेट अदु पुथोल अदुना मुख्यमंत्री ना हाई राज्य की शांति रक्षा की फियम फगलकपगलोना हिरम खुदिमक्ता राज्य से सौखटपगी सांग वांखलकली राज्य से मसा की रेवेन्यू कलेक्शन असिगी फियम फगलकली इंग लिसिंग अनि कुनमरी कुनमंगादा राज्य की रेवेन्यू कलेक्शन लुपा कोटी लिसिंग अनि सुपना निफुतरेट ओरमबदगी लिसिंग अनि कुंतरुक कुंतरेत्ता लुपा कोटी लिसिंग अनि चनिपान मरफुतरेत्ता हेंगलकली मसी सही अनि असिदा चाद कुंथ्रानिपान हेंगतपनी चलिब सही असिदा भारत सरकार ना अखनब पैकेज होना लुपा कोटी लिसिंग अनि चामा मरफुतरानिपान असि इंटरेस्ट वांग पुब लोन सिंग सिंगदोकनबा सिक्योरिटी का मरी लेनबा क्रस सेंट्रल पैरामिलिटरी फोर्सिंग डिप्लॉय तौबद चंग चार्जिंग अमदी आईडीपी सिंगी रिहेबिलिटेशन मतंग पांगनबगिदमक राज्य सिगी ओइना काइथरखिबनी लाक्टिब सही लिसिंग कुंतरुक कुंतरेट असिगी ओइना आईडीपी सिंगी रिहेबिलिटेशन की मथौ ताव मतंग पुमनमक पिनबा बजेट असिदा लुपा कोटी 7 मरी हापले मुख्यमंत्री ने हाई नुपी सिंह सेंथोक हेंगत हंदुना सेल थुंगी फियम फना लेहननबा सरकार असना चेप फिरप लौदुना नुपी सिंह सेल थुंगी फियम फगत हननबा स्कीम अमा सही असिदा हौदोकलगनी मसिना राज्य से लेरिबा नुपी लाख 3.5 रोमदा खुदोंग चाबा फंगनगनी महांगना हाई राज्य से लंबी थोंगी फियम मरुओइना लंबी संगत सागतपगी लमदा सरकार असना हेनवा मित्यंग चंगली लुपा कोटी समापन 13 के सनफम बजेट एस्टिमेट लिसिंग कुंतर कुंतरे तहापले एम्प्लॉई सिंग मखोइगी रिटायरमेंट बेनिफिट सिंग फंगदबा लेरिबा बैकलॉग सिंग क्लियर तौननबा प्लान तौरी मसिगिदमक मथौ ताबा सनफम बजेट तहापले रिवाइज एस्टिमेट लिसिंग कुनमंगा कुंतर की वाफम पलदुना मुख्यमंत्री ने हाई अपुनब रिसिट असी लुपा कोटी लिसिंग कुंथ्रानिथोई सहम हुंपुतरुक ओइगनी हाइना पारी रेवेन्यू रिसिट ना लुपा कोटी लिसिंग कुनिथोई सनिपान कुंथ्रामंगा मदी कैपिटल रिसिट ना लुपा कोटी लिसिंग मापन सनि कुंथ्रा तरेट ओइगनी हाइना पारी अपुनब स्टेटस ऑन टैक्स ना लुपा कोटी लिसिंग अमा चमापन कुंथ्रानिपान मदी नॉन टैक्स रिसिट ना लुपा कोटी सामरी यांखई ओइगनी हाइना पारी श्री ख्यामचा हाई PMJSY की सी याम सीरियस होने कंसर्न तो बिरमी मरमदी रूरल रोड सिंगसिना मरुइना सिंग द 70% की मथक यावबुदीदा मसिगी याम कंसर्न होने थंबिरमबदु आई सुमाइ थमजगे PMJSY 1 2 3 सी 1 गा 2 गा सी इंडिया की स्टेट खुदिमक कखरे अदुबो हंतकी एकोइना ऑनरेबल डिप्यूटी सीएम अनिगा सेसबदुदा लैरिबा इरांगसिना मरम ओरेकांदा मतमदुगी थबक सुबा मयाम की मांगिबा पैसा मयाम मोर देन 50 crores की मिशनरी मांगिबगी वारी नुंगी लोइना सारकांदा PMJSY दु यूनियन गवर्नमेंट एक्सेप्ट तौरेना सो मे बी अराउंड 430 crores अदुगी सैंक्शन लेरनी हाइदोमै थमजगे मुख्यमंत्री युमनाम ख्यामचाना अध्यक्ष थोक्सोम सत्यव्रतदा अयाब लौरो मतुंगदा उप मुख्यमंत्री नामचा किबगन याउना MLA सिंह मुरसांगलुर सनाते किमनियो हाउकिफ MLM खौते हाउखोलत किबगन अमसुंग लज्जमांग हाउकिप पुन्ना MLA तरुक वीडियो कॉन्फ्रेंस की खुथांग नंगसी सभा की मिफमद सरुक याकी अमरोम दलेबा असिगी राष्ट्रपति ने SNP खरबा मणिपुर शेड्यूल कास्ट अदर बैकवर्ड क्लासेस रेगुलेशन ऑफ इंश्योरेंस एंड वेरिफिकेशन ऑफ कास्ट सर्टिफिकेट बिल लिसिंग कुनमरी मणिपुर विधानसभा के सेक्रेटरी रोहित शापम न सभा थमकी पाउगी मरकथा नातेन ब्रेक अमा Board of Secondary Education Manipur lauba High School Living Certificate Examination sahi asigi February kulumdoi digi March kulumdoi phawba chatharagani parikha asida nattaba natraga aranba tawbasing asi the Manipur Prevention of Malpractices in High School Living Certificate and Higher Secondary Examination Act lisingani kunmari gi matungina lupa crore ama phawba natraga sahi tara phawba jail da leibagi cherak phangani parikha asi niyom chumna pangthokna bahonabada miyamna mateng pangbinaba Board of Secondary Education Manipur na appeal तौरकली ताबिरिबा पावसी आकाशवाणी इम्फाल लगिनी ममंग थागी मंगादा सभादा राज्यपाल न पिखिब वारोल थागतपगी मोशन ngasi मणिपुर विधानसभा न खनख्रे मोशन अदु खनबदा राज्य की गृह मंत्री गोविंदास कोंथोगजों पुखलकी मोशन अदु उप मुख्यमंत्री लोसी डिकोना सेकेंड तौकी राज्यपाल न पिखिब वारोल थागतपगी मोशन खनबदा विरोधी कांग्रेस लुसिंगबा औक्रम इबोबी मदि कैसाम मेघचंद्रना राज्यपाल न पिखिब वारोल अदुदा अवार्ड अपा कया लैरी हाइब वाफम याउना अवार्ड पसिंग अदु मेंशन हनबा सजेशन कया थमकी मदुगी पाखुम ओइना मुख्यमंत्री की माइकेदगी अवार्ड अपा सिंग अदु खनदुना पुन्ना थबक तौमिनदुना इंग तप महौसागी पुंसीदा हंजिनबा मणिपुर अम ओहिनबगिदमक सभागी सदस्यसिंग पुंगनिंग सिंगसिनकी आई लितान संगु मतमदुदा अंगांगदगी पीदगी अहनदगी मयुम ला हनिंग लोय हाय होई अखोय सिगी सु मयुम हनिंग लोय हाय बट हंजन नबे याद्री से पार्ट खरमदी
ट्रस्ट बिजनेस हौजिक ट्रस्ट लाख खर चंगसु इम्प्रूवमेंट मालेन खनजे फमीनब यारमदब फमीनब यारे लंबी चटपदा हानगुमन कीब खोप खर हंदरप अखोई मैम पुनः मसीगी रेस्पॉन्सिबिलिटी सी थेंगनमिनद्रगदी नॉट बाय ओनली गवर्नमेंट सरकार बतौन थेंगनबसु यारोय Meteorological Center Imphal na hairi lakliba numit kharane sida Rajya sig mafam kharada nong churba yai Imphal West, Imphal East, Tamenglong, None amasung Sorasanpur gi mafam kharada ngasi parap nong chuba haure ngasi nungtil pung mari rom tarakpa dwaida None jila da nong chuba haukre aikhoi gi paumina hai nong taba horokpa sina mafam adu gi miyam da haraw poknari yumthangnariba Nagaland gi mafam kharada ngasi len amade akhak araw yauna akan manong chukre maduna marmoiduna Rajya du gi miyam gi mahoksa gi punsida akai thokre District Administration Thauban na sinduna ngasi District Election Counting Hall da Mahila Channa Sunawai Public Hearing pangtokre Jila Sig Deputy Commissioner na Sabapati oiduna pangtokki mifamuduna yumsakaisi numita pangtokadoriba public hearing adu da tawgadaba wafam kayagi matang da su khanaki Congress ki Deputy CLP Leader Oiramba Shugnu Kendra ki MLA K Ranjitna mahaki Deputy CLP ki famadu thadok saragi haina Congress ki President Malik Arjun Kharge da cherolama pishin kre cherola du ki copy amasu Congress losingba Rahul Gandhi da pishin kre Nongsu Bengal da Trinamool Congress ki losingba khara na Rashtrapati Draupadi Murmu gi mingchat thina ba tarokki ba thong adubu BJP Manipur Pradesh ki Scheduled Tribe Morcha na yaning da phongdorakli Lebak asigi khwaidi ki chawrama pham ama pairiba misak amabu mingchat thina ba tarokpasi taraina lopham thokte haina morcha asina thokpa cherol amada hairi Manipur ke Home Guard sing matam kuin tanun lakpa Dabi Singh thabakta onthoknaba Manipur Home Guard Employees Welfare Association ki President Wai Mangi na Mukhyamantri amasung Griha Mantri da Serol Singh Pisinduna taksin kre taksil libawapum sing adu athu matam da thabakta onthokpirakani habigi thajabasu Sri Mangi na phongdokki National Fisheries Development Board ki makha da Tribal Subplan ki makha da nomga ba miam da khanghan bagi thoram ngasi Tamenglong da pangthokre Akashwani Imphal lagi pau tabiri Pradhan Mantri Narendra Modi na hairi haukiba sahi khara sida laiba sida hakshal gi lamda singthaningai oina fagalakli New Delhi da sabka saath sabka vikas sai hiram da pangtokpa webinar da Sri Modi na hai laiba asigi mipum khudingmakna haksang phana lainaba anayek kaya da ngakthuknaba khongthang asi paikhatpani Tongan Jila Singda Medical College anawu kaya hangdokli Sri Modi na makhata na hai Ayushman Bharat Yojana masung Arogya Mandir gi khuthangda laibak sinba thungna hakshal gi thabak thorom sing mipum khudimakna phanghanna ba honari Science Technology Engineering amasung Mathematics ta nupi singna thabak tawbug sang hengalakpasi saukthok chaningai oi haina Pradhan Mantri na singthaki Hauzik sanabagi pau Waikhom Chitradhani dagi ICC Men's T20 World Cup Bharat na lorokpada Mukhyamantri Yumnam Khemchana nungaiba phongdorokli Social media da thagalakpa warol amada Sri Khemchana hai ICC Men's T20 World Cup ta Bharat na humlak suboina final loba asi leibak asigi oina achoba maipakpa amani apunba team gi honaba kanba amasung sanaroi singi haisingba na Bharat pu malemda chawthokchaba phawali mahakna hai sanaroi sing na makhoi gi akanba lamba oiriba New Zealand ga thengnaduna chawna maipaklakpa asina Bharat ki leiriba cricket masana gi ihuladu masak Tara suba MNCAW Pralada amasung W Ramananda Elite Trophy lisingani kunmanga kuntaruki ngasi Imphal gi Lairanjam Public Ground da sanakiba match da KCC Kongba Bazar na Model Singzamai Chinga Makhabu wicket manga da thoikre tournament asigi Thawbal gi Moijing Public Ground da sanakiba atopa match amadana Traw Kwa Kaithel na RCA Lilongbu wicket mari da thoiki Chandigarh gi GMSSS Sector 26 Cricket Ground da sanakiba chahi kulumdoi makhagi nupi gi one day trophy plate ta Manipur na Sikimbu wicket mapal da thoikre Kiran Aroibada maruwe pau amohanna Taranithu shuba Manipur Bidhan Sabha gi tare so mifam ngasidigi amuk makha chathaba haukre Sel thungi bibhag su puriba Mukhyamantri Yumnam Khemchana ngasi Rajya Bidhan Sabha da supplementary demands for grants lisingani kunmanga kuntaruk amasung budget estimate lisingani kuntaruk kuntaret puthokre Mamang thagi manga da Sabha da Rajyapal na pikibu warol thagatpagi motion ngasi Manipur Bidhan Sabha na pass taukre Manipur gi mafum khara da parap na nong chuba haure makha tan suraklagani hairi amasung Pradhan Mantri Narendra Modi na hairi haukiba sahi khara asida Bharat haksal gilam da singthaningai oina phagalakli pauloi jare